social media da fangzaba pausing khomkat charaga memda pathoksari ahan bada jiri da CRP samagani pumari Thijinjakhre loinana license gun sing pithokre kuki terrorist singni chingnaba mioi kharana farm da thabak suba chatkhiba soibam sarat sahi yankhaiga mapan bu tamthina hatok piraga langthok lambadagi jiri praja singna jiribam praja singna jiribam police station da thomjen khi khoisau naraba praja singna kukina ainadraba yum sing mai thadokhi masa ngakthok chanaba leiba license gun sing board mamangda loksin kibadu pithoraknaba praja singna kholau kaya laukhi miyam adubu laksinaba hotnabada awaba ama oiki tungda central forcing laktuna laksinaba hotnaba fauba ngamlaktabadagi SP ga wari sanaraba matung DC ga pau phaunaraga hairiba license gun sing adu masa-masagi che chang amadi license puraklaga ngarang numidang athengbada pithokraba matung irang adu nemthakhi thodok asi thokraba matung CRP samaga nifumari thamkhibaga loinana hojik fawbagi oinadi thoidokpa pamdaba thodok thokpa leite hairi mathangda Huranba nupa ama matomda Thangna Thijinjakhre yamna ngakpa thodok ama oina porompata leiba Jenems Hospital dagi gari huranaba honaramba nupa ama miyamna fanaba tanarubada masa Mathanta Thangna Thijinjakhre hairi soklaba mioi adu lilong mayai lekaidagi phundrai mayum Dennis sahi taraganipan apokpa garim kawi hairi hojik mahak Jenems casualty da laikan aduna leire hairi mathangda Nagaland da kuki Huranba ama Nagaland police na fare mahaki mamingna Thangmilen laifamna cycle ni hairi mathangda crore manga makhagi sanapuramba mioi mari fare Hong Kong dagi Delhi International Airport tamna pairakpa flight amada tonglakhiba Sinus National ani yauna punna mioi mari dagi lupa crore manga ga makhai oigadaba sana kilogram nipan ga gram sani fagatpa ngamkhre nupi ahum yauna nupa ama punna passenger mari adu imung amata dagini hairi makhoi foreign gold smuggling da yauba mioi sing ngaktani fagalaba sana sing adu Thijinjakhre haina custom department na thokpa statement amana khangalakli mathangda laibak kotpada bom ani yaurakle Waikhong police station gi manung chanba laimanai mamang tamu chingdagi chekon gi damakta laibak kotlaba matung laimanai mamang laikai da leiba elangbam Nabakumar sahi nipuga mapan apokpa laikhidraba elangbam Rajbabu gi chekonda puraklaga laibak adu haidokpa matamda ariba matamgi oigani thajaba bom ani yauram le hairi pau asi hek phangbaga police ki bomb expert sing laktuna asoyangam yaudana pokhai hankhre hairi mathangda sekmai turelda kuki singna bom kaptharakpadagi thabak suramba sinmi kaya senakre hairi mathangda Diabetes and Research Hospital da bom ama thanamle Porampat Police Station gi manung chanba Jenems Hospital gi gate maya da leiba Diabetes and Research Hospital da sakangdaba mioi ani laklaga ayuk pung taruk makhairom taba matamda bom ama thanamle hairi bom asi mioi ani aduna hospital asigi staff amada hidakni haiduna doctor da khusinanaba khanghalamkhi tungda hangdoktuna yengloba matamda bom oiramkhibani hairi police ta pawpiraba matung police laktuna bom adu tekta kaidana mafam adudagi lokthokki hospital asigi managing director Dr. M Danabina fongdorakpada bom thanabagi thodok asi hantakka tharaga anirak subani lalhoba kayana sel gi demand tawrakpa lei haiba wafam singsu mahaki maikai degi thamlakhi